Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Rajya sigi mahailoisang singi class ngasidagi haugani haina tauramba adu mathang thagi ama phawba natraga makha taba notice ama thoktriba phawba chanararoi haina Education Ace ki director na hairi. Imphal West, Imphal East, Kakching amasung Bishnupur jilada ngasi ayuk pung 5 dagi numidang wairang pung 5 phawba curfew komthokli amasung Mapal Suba International Yoga Day ngasi leibak singda thungna pangthokli Pradhan Mantri Narendra Modi na America da pangthokpa yoga thoramda saruk yagani. Rajya gi Education Ace ki makhada leba mahiloisang singi class ngasidagi haugani haina tauramba adu ngarang thokiba order amana mathang thagi amma phawba natraga makha taba notice ama thoktriba phawba chanararoi haina Education Ace ki director Elnanda Kumar Singh na thokpa cherol amana hairi. Cherol aduna makha tana mari leinaba Zonal Education Officer singna hiramasigi matangda mari leinaba singda I pau piduna khanganabasu hairi. Ningsing bayai Rajya thokliba irang asina maram oiduna mailoisang sing ahanbagi oina me 38 phawba kalen chuti thadoki irangi phibam pagalaktabadagi kalen chuti gi matam June 15 phawba sangdok loruba matung anobo order magi makhada ngasidagi school mahoksagum hauragani torambani adubu Rajya sida ne taba phibam ama laktabana school kabagi matam yaithokhibani. Amaromda Rajya Education Ace na lokolakpa thaurang ama oina relief camp sing de leiriba mahairoi sing manak nakpa school sing da ming chanduna lairik tamba yanabu honari masigi mathakta mahairoi sing gi lairik tamba da changba masak sing sarkar na lemna piri. Imphal West, Imphal East, Kakching amasung Bishnupur jilada ngasi ayuk pung 5 dagi numidang wairam pung 5 phawba curfew komthokli adumoinamak Imphal East ki New Chekon amasung Kakching jilagi sugunu serau amadi wapok pidadi curfew komthokpa leite. Imphal West ki Langol gi oinadi ngasi ayuk pung 5 dagi numit yungba pung 12 phawba curfew komthokli hairi. Thobal jilagi oina ngasi ayuk pung 5 dagi numidang pung 9 phawba curfew komthokani. Manipuri University ki makhada lairiba college singi ahanba semester gi parikya lagliba June 12 dagi haunaba sem sariba asi mahiroi kaya exam thaba ngamloidabagi phibamda laire haina Kangleipak Students Association gi cherolamana hairi. Cherol asina makhata na hai oiriba phibam asida Imphal dagi lapna leiba mafam singda passenger service mapung phana tawdri masagi lanai gari leitaba mahiroi kaya su yauri maramaduna Manipur University na June 12 da thokiba notification asi amuga na yengchinduna mahiroi kudingmak makoi gi nangnaba mafam singda exam center khanbigi kudong chaba PBU amadi anoba exam schedule ama lepinaba loop asina appeal tawri. Manipur sarkar na Lanjena raklaba imung singi angang sing mahim masing tamnabandabignamak lauthokiba scheme support tawduna CC School Friends na CC Higher Secondary School da mahitam jagi haina changjarakpa angang singbu school asida mahitam liba phawba makoida piba yaba lairik laishu amadi sel tungi mating piba yauna tongan warip sing lokre warip sing adugi manungda relief camp sing da leiba inmate singbu pungning amasung hakchang geba awaba sing kharadang oirabasu kokhanba ngamnaba wangkhai ningthen pukri mapal da leiba CRN Care ga kusam naraga mental health support tawgi thoram zik pangthokpa haiba wafam yauri. Tamenglong jilada nong letana chuba amadi akan manung sitpadagi haukiba numit humni asida mai phangdabagi samasya mayoknare aikogi Tamenglong paumina hai MSPDCL gi pau paladuna hai nonglei nongsit asina maramoiduna National Highway paring da leiba electric posting tubadagi semjinbada numit marini hena changani mai phangdabana maram oiduna jila asida BSNL gi network amadi ising phangdre hairi. Sur Hospital Khangembam Dr. Somen Foundation Dr. Artis amasung Karbarwala sing punsilaga sembalup ngaklawmina ngarang kumbi lerak asoba laisang lekai lampak Wangu High Secondary School kumbi Community Hall amadi Kakching Khunong Makha High School da hangba relief camp sing da leiriba mioi singda lemna layang bagi thorom pangthokre maduda hidak langtak amadi anok sing lemna piki thorom maduda mioi chani hena layangki hairi. Leibaga sigi tongan madharmagi lup sing yauna mioi tarana saba mihut kangbu amangarang Rajyapal Anusya Uikega unaduna Rajya Santi hanjilaknaba amadi tangdu laitanaba lai kurumkre. Imphal gi Rajbhavan Rajyapal unabaduda luchingba singna Rajya amasung Kendra Sarkar atuba matamda warosinama poraktuna Santi hanjilanaba taksilamki. Rajyapal Anusya Uikena Rajya sigidamak Delhi dagi lakpagi damak makoibu thagatpasu phongdokhi. Amaromda Association of Healthcare Providers ka Rajyapal unakre
राज्यपालना मखोइना राज्य सिगिदमक हक्सेलगी लमदा तेंगवांग पिरकपगिदमक थागतपा फोंदोखरे पाउगी मरक थतना अतेनबा ब्रेक अमा Manipur Sarkar की Directorate of Education S की मखादा राइजर्स दे लेरिबा स्कूल सिंगी नॉर्मल क्लास होबगी मतम जुलाई अमा नत्रगा मखाताबा ऑर्डर अमा थोक्त्रिबा फावबा येथोक्ले मरम मदुना डायरेक्टोरेट असिगी मखादा लेबा जोनल एजुकेशन ऑफिसर सिंगना मरी लेनबा थबक लौखटनबा एजुकेशन एस की डायरेक्टर एल नंद कुमार न थोकपा चेरोल अमना हाइरी ताबिरिबा पावसी आकाशवाणी इम्फाल दगिनी मापल सुबह इंटरनेशनल योगा डे ngasi लेबाक सिनबे थुंगना पांगथोकले प्रधानमंत्री नरेंद्र मोदी ना अमेरिका दा पांगथोकपा योगा थौरमदा सरुक यागनी नुमिनासिगी नुंगेबा वारोलदी योगा फॉर वासुदेव कुटुंबकम हाइबनी मालेमगी योगा गी नुमित असि 2035 दगी हौदुना पांगथोकपनी नुमित असि मालेमगी लेबाक साम 63 हेनबना पांगथोकनी हाइरे मरगसिदा प्रधानमंत्री नरेंद्र मोदी अमेरिका अमसुंग इजिप्ट की नुमित मंगानी खोंगचत ngarang अमेरिका दा थुंखरे मफम अदु श्री मोदी बु राष्ट्रपति जो बाइडेन अमदी फर्स्ट लेडी ना हराउता यामना ओके ngasi phongba pause singi maroiba pausingi damak hauzik khangembam james leire james thagachari suni cookie singna henjelleklabadi naga kanano haiba chapchana khangangani haiba joint tribal council gi wafam amadi mla sing machoi taba leite manipur kannabagi damak punna sangsin minari haiba minister govindas ki wafamna ngasi phongba pause singi maruoiba pau oina fongnari cookie singna henjelleklabadi naga kanano haiba chapchana khangangani haiba joint tribal council gi wafam sana lebak pauche da headline tawduna fongri masige manaba pausing imphal free press sangai express english edition people's chronicle dasu headline tawduna fongli Manipur kannabagi damak punna sangsin minari haiba minister govindas ki wafamna pongnafam gi ani suba headline tawri masige manaba pausing ichel express sana lebak huyenlan pauda ahanba headline tawduna fongli May ahum dagi chatharakpa lan khambinaba leitre cookie militant singa gelzang da nongoi kamna kre sugnu thongkhong da bomb pokhaiba da BDF sokle haiba pauna huyenlan pauda ani suba headline oina fongli Singda da nongoi kamna kre leimakhong da operation chathakre haiba pau sanalebak ki ahanba headline tawduna lamai ahanba lamai da fongli Manipur gi irang da Nagaland gi chief minister nephew Rona nungnangba phongdokre haiba pauna pongnafam da headline tawduna fongli khulngakpa chatpa mioi mari Assam Rifles na fazilubadagi irang thokre AR na nongmai batna subada pubada maira paibi kunmapan sokle haiba pauna pongnafam gi ahanba headline oiri Nupi Singh ahing chupa lambi da thoktuna irang haukre haiba pauna irebaki ani suba headline tawduna fongli pau asi sangai express english edition da su headline tawri CRPF RAF ki pau phongdaba warep lokre haiba pau ichel express da headlines tawduna fongli pau asi atai ayamba pau se sing da su anba lamai da fongli tamelong da phongba pau che Ganfiu Melda Manipur da irang thoklingai cheraksida Prime Minister Modi na US da chatkhiba asi laibak thibani haina Aam Admi Party na maral sikre haiba pauna headline tawduna fongli Tamelong Times da Manipur gi MLA Kuntrana Defense Minister Rajnath Singha amadi Union Minister Nirmala unaduna Manipur gi integrity ngaknaba amadi cookie militant singa chatnaba suspension of operation handoknaba haijakre haiba pauna headline tawduna fongli suni Thagachari James aroibada maroiba pau amuk Rajya sigi mahiloisang singi class ngasidagi hogani haina tawramba adu mathang thagi ama phawba natraga makha taba notice ama thoktriba phawba sanararoi haina education is ki director na hairi Imphal West Imphal East Kakching amasung Bishnupur jila da ngasi ayuk pung 5 dagi numidang wairam pung 5 phawba curfew komthokli amasung Mapal Suba International Yoga Day ngasi lebak sinba thungna pangthokli Pradhanmantri Narendra Modi na America da pangthokpa yoga thoramda saruk yagani Pauloi jare